Nungsijaraba Kanglei Palthanggi viewers sing amadi subscribers singi mafamda ngasi hiyangai gi nini panba October gi tarik kulumdoi lising ani kunmanga lamdam asigi ningol singi chakobon numit asida lamdam asida leibiriba isal ise ima indomcha khwai kudingmaki mafamda Kanglei Palthanggi maikeidigi yaifam mangol pijabaga loinana ngasi phongkiba tongan ba pausi sing amadi social media dagi lokhotjaba pau khara update pijari ahanmada maruoiba pau Burma gi Kachin state ki manung channa leiba lon ging kyamuk pakan township ta khanghodana misam gi marakta nongmei sing kapsilakre Ecuador da leiba Los Bocos koba narco gang organization na sing kaya koktoktuna legal mining toba thingkre Myanmar dagi sajik tampak tanna lona sangsilakhiba Myanmar gi UTBG gi miyoi ani police na phare Kangleipak apunba kholaugi update ka loinana awa leibaki mapaugi update su pujarakli arambai tengolgi update singa loinana ningol chakoban numit asida thabal chongbidanaba amadi kumai harauk sing pangtok bidanaba iolna warning tawrakli numit nipani gi khongchata NNCNIM gi ato kilonsa thungalen muiba pongnafam lamdamda thunglare naga singi ning tamba unique history amadi flag ngakani haina ti ais muibana phongdokre NSCNIM gi muiba ukrulda thunglabada miyamna taramna okre framework agreement thabakta onthokpatata warusin purakani haina BC ATM na phongdokre ningol chakobaga mari leinana ngagi mela pangthokre mamal tanglabasu maitei gi sareng miyamna leiba phangnakhidre Maulana Abdul Ghafarbu masak khangdaba singna phaduna pukraba matung mamit pullaga thadoklambagi thawong taraina lawde IDP singi resettlement ga mari lainana center dagi pitharakpa lupa crore samanga chatruki senfam sayen ngayen naduna leire haina mega chandrana phongdokre XCM Birenna Home Minister bu singthakre lam koibada khwaidagi nungaitaba lebak singi manungda India su yaukre India gi president na tongba helicopter landing tobada helipad namthakre lanjen naraktuna jiribam gi relief camp ta leiriba maitei singna Hundoktuna thamlamba yum amadi lanthum sing ngakpi senbinaba lengangna security pibi dabadagi chauna amang ata thokle haire napet pali dagi maphodam lambi semjindaba lupa crore nifunipal sanction tawrakle haina KH bomchana phongdokre Hogjik Paul Sandongna Pijari Burma gi Kachin state ki manung channa leiba lon gyang kyamuk pakan township ta khanghodana micham marakta nongmai kapsilakpadagi miyam kaiduna kochen chenakre hairi makha tarakpada Burma gi Karle township Sagai region da leiba village yangkhai gi mayum makai loina air strike da UT on khibadagi nomagi khara lanjena khibadagi khungang asida mi amata leikhidre khuntak lansikre hairi Ecuador da leiba Los Bocos koba narco gang organization na sing kaya koktoktuna illegal mining tawbagi amadi prajada extortion crime kaya tawbagi Ecuadorian government na achoba operation ama Northern province of Labrador da October tang 18 kunmanga da chathakre Myanmar dagi sajik tampak tamna lona changsilakpa Myanmar gi UTBG haibadi United Tribal Volunteer Group ki miyoi ani makhoi ani adu chakpi karong police station na phare hairi pharaba miyoi ani police station singda sinakre Makha tarakpada Kangleipak apunba kholauna asumna update pirakli Maitrabak Manipur gi matam amada police station oiramba Burma gi Khampatta maikhu kaba uraklani juntana rebel singi lalhoba takthoknaba haukhre hairi Makha tarakpada awa lepaki mapau haina mingthonba social media na asumna post tawrakli N Biren Singh XCM na drug thingnaba tawbada hena business tawba kangbuna gari lot thoujinba henjili Manipur state ta supply tawbada angang macha masagi sahi 13 na fawba Manipur da drug supply tawbani military junta na operation tawba asida mai paklakladi 75% lambi thingkragani Manipur state ta drug amadi amo supply tawriba singdi maning hankragani laloba luchingba singna tawriba business record loina leirabani kadai lambida pui kadai da phawraga chatli haiba loina information leibani mayang lanmiga tinnaraga lalol itik business punna chatha minaramba kangbu adu yaraktraba matamda ngawduna chatpa masing helakhini nakhoi masel hatok narakhini haina update piri Arambai Tengol gi Luching Purel Korongan ba khumanna asumna update amuk pirakli
Arambai Tengolbu Yamna Communalism Sagatpa War Monger Oina Wanba Hona Jariba Singh Arambai Tengolna Kanagumba Kanglu Purup Amagi Mayokta Kaidonung that Late Ekoina Hajabadi Lamdam Asida Narol the Changlakiba Mitop Kaya Singbu Fazana System Amada Kandoktuna Halan Kiba Asini Natrabadi Lebak Asida Demographic Imbalance Tokan Duna Irepak Asida Yellow Purup Singi Existence da kahel laktuna masing yamjada ba aikhoigi survival da question laklibasi kanjana ba hona jabani loinana hanadagi khunda laita duna homin kamin narakpa gumna nungsi chanaba hingminabasi khaktani masi natana aikhoi Arambai Tengol da atopo wakhal leite haina asumna update pirakli Makha tarakpa pauda Ningol Chakoba Numit Asida Thabal Sinbi Danaba Amadi Songbi Danaba Iolna warning Taukre Culture Maring Marang Handuna Sound Music Generator Kambu Dasu Akanba Wafam Sing Thamlakli Ngasi Ningol Chakoba Numit Asida Makal Amatagi Kumai Haibadi Thabal Chongba Thabal Sinbana Sinba Singba Tawiganu Hairakli Hojik Pauchegi Pausing Amuk Santona Pijari Naga Singi Ning Tambata Laduna Sanglaba Chahi Kaya Ama Jungle da Lairuraga Mahaki Pongnapam Lamdamda Amuk Papa Yorokpak Ngamkidaba NSCNIM gi Atu Kilonsa Thingalen Muiba Chahi Yankai gi Matungda Mahaki Pongnapam Lamdam Somdalda Thungre IM gi Luchingba Asi Ayuk Dimapur dagi Manipur gi Ukrul District Headquarter da Thunglaki Mafam Maduda Basing Yamlaba Naga Singna Mahak pu khwaidagi maru oiba misak ama oina loduna taramna oknaki mahangna mifam pangthokpham mafamda thungladringai mamangda mahangna lakpa lambi aduda masing yamlaba tangkhulgi mahiroi sing naha sing amasung nupi singna makuta nagagi flag faiduna hai hairaga taramna okhi pickup gari amagi maningda sofa ama tharaga ningthiraba phijet leitenga loinana phamlaba matungda IM gi masing yamlaba nongoi paiba miyoi kayana yamna sectionna ngak senduna mahakpu helipad tagi thorum mafam phawba purakhi nongoi paiba sing adu India gi blockade commando gumna nagagi commando gi pijol setuna gari adugi matung amadi mamang amasung nakal animakta khongna chenduna ngak selaga mahakpu puraga lakhi maduda sunnatana thorom pangthokpam oiriba baksi ground adusu ngarang dagi hauna ningthina sem sabaga loinana ahing supa khulai paiba IM gi kedar singna ngak senduna leikhi mafam maduda Manipur police amasung central force gi khulai paiba personnel ama fawba ukhide mafam maduda sangsilakpada tangkol phuruki ningthau amana Upakadaba Luhup culture ga mari lainaba ta amasung maiteina hojik culture ga mari lainana sijinariba leirum phi yanbi duna changsil lakhi mafam aduda su mahakpu aduki matik section na ngak senki miyam tinba thorom aduda Manipur gi civil society organization singi luchingba sing amasung maitei pangal gi luchingba singsu saruk yaba ukhi thorom aduda wangang laduna TS muibana hai naga sing lamangna raba phurup ama nate ahyak amasung NSCNIM GPRN na Nagalem gi unique history sovereignty territory Naga national flag amasung Naga national constitution aroiba pungpham phawba ngaknaba honagani Naga miyam ningtamna hingba haibasi taibung mapuna khudol tamlaklabani masigidamak Nagalimgi ningtamba lanmi lising cha kaya thawai katkrabani Nagalimgi powari amasung maningtamna hingbagi matangda mantiknaba tawroi Amsterdam joint committee amasung framework agreement da yumpham oiraga aroiba warusin ama puruknaba hanba leitana honakhigani haiki mahana makhatan hai joint communication amasung framework agreement ki warol singda Nagalem gi top topa puwari sovereignty national flag amasung national constitution gi wapam mayek sengna yauri kumjali sing ani gi July 13 da lauthokiba Amsterdam joint communication amasung kumjali sing ani 15 gi August 3 da kuyek pinakiba framework agreement ta Naga miyam gi aningba apamba pumnamak yaure Naga pumnamak pandamasi fangnaba khonabada amata oina khuchinnaba punchinnaba tangai fade India government na thajaba manganduna kumjali sing ani 15 gi August 3 da kuyek pinakiba framework agreement ta yawba warol punamak thabakta thorang lokhot khide haina palladuna mahangna haiki Amsterdam joint communique amasung framework agreement aremba tahannaba India government na Naga phuruki miyoi singbu khaibung tahannaba honaduna lakhi NSCN GPRN gi lengdraba phirepti Amsterdam joint communication amasung framework agreement ta yumpham oiraga political gi aroiba warusin ama purakpani haibo wafam asi India government ki mari leinaba singda mayek sengna khanghankre India government na karigumba Naga miyam gi aroiba warusin purakpa pamlabadi Amsterdam communication amasung
framework agreement ta yauriba warol pumnamak mapung phana thabakta onthoknaba thorang lokhokadabani hainasu nagagi lusingba asina phongdokhi Amsterdam Joint Communique amasung Framework Agreement thabakta onthok laba khaktada nagagi warisin oigani haina sahi humpumatoi gi matungda official oina NSCNIM ge General Secretary Thingalen Muibana mahaki pongrapam lamdam Ukrul District ki somdalda lakhiba khongchat ka mari leinana Ukrul District ki headquarter da pangthokiba mahakpu taramna okpagi thoromga mari leinana lup asigi deputy Ato Kilonsar VS Atemna Mahut Sinduna Pangthokiba Warolda Phongthokre NSCNIM gi General Secretary Muiba Akhanaba helicopter amada Ukrul District Headquarter da thunglakibani mahakna mafam adu hek yawlakibaga Tangkhul Naga Furuki miyoi kayana natki oiba fizol sing setuna haraute hamna okhi Manipur Sarkar gi Fishery Department na haukiba sahi singda pangthokpagum sahi asigi oinasu ningol chakobaga mari leinana Imphal East ki konung mamangda leiba hapta kangjeibungda niputaruk suba annual fish fair cum fish craft competition lisingani kun manga pangthokre mamal tanglabasu tangna lamdam asida yokpa maitei sareng miyamna leiba phangnakhidre sahi asigi oina ningol chakobagi ngagi mela asida stall sama nifuma thoida farmer samaga kuntha tarukna saruk yaduna nga kg lakh ama makhai yonbagi pandamda pangthokiba festival asi hawdokpagi thoramda Manipur Sarkar gi Additional Chief Secretary Vivek Kumar Devdan Fishery Department ki Commissioner Haubum Rosita amasung Special Secretary Nita Arambamna mathangsina Chief Guest President amasung Guest of Honor oina saruk yaki thoromaduga mari lenana Fishery Director T Fulenna phongdokpada mapal lamdagi pusilakpa nga chabana aikoigi hakchang yamna sokhali maram aduna yarbi makai iramdamda puthokpa nga chanaba honasi local farmer promote tawnaba honaminasi Manipurda leiriba mipum khudimakna nga asi yamna pamna chanabada natana karigumba thodok ama thoklakpa matamdasu nga asi tangai fadana sijinaduna lagli adum oinamak Manipurda nongmada nga sijinabagi chang asi metric ton humphumari mathoktai mathokta nga gi chang asi lamdam asi da leiriba farmer singna puthokpa ngamdabadagi mapal lamdagi pusilakpa ngana awatpa sing asi menkatuna lagli masi punamak asi koknaba department ki maikidagi su fish farmer singda matam gi oina lokotpa yaba thabak thoram sing kaya lokali loinana mamangda puthokiba maitei sareng gi chang handak sahida kg masing yamna puthoktuna mela asi da phanghalle adubu leinaba migi masing yambana apamba khudingmak maning thunganbadi ngamkhidre miyamna su Panghodre Haiduna Ningan Nava Tobiganu Lakadoriba Sahi Singda Hena Puthokpa Ngamnaba Honaminasi Loinana Department Sahi Kudingi Ningol Chakoban Numita Ngagi Mela Pangthoktuna Nga Khwaidagi Hena Puthokpa Ngagi Farmer Aduda Manamathum Piduna Makhogi Puning Thogotuna Su Lakli Haiki Imalabak Manipurna Haifong Kangdana Awamaisak Langlingai Talak Asida Dharmagi Lusingba Amasu Oiriba Kwakta Municipal Council Ward number 6 ta Leiba Maulana Abdul Ghaffar Sangom Sumpham Sahi Kuntramapal Apokpa Laikhidraba MD Adus Salambu Haukiba Tang Kungi Numidang Wairam Pung Taruk Lom Taba Matamda Bisnupur District Manung Chanba Trong Laubidagi Masakang Daba Kulai Paiba Kangbu Amana Faduna Pukraba Matung Mathang Nonganbagi Ayuk Pung Manga Makai Taba Matamda Imphal West ki Manung Chanba Thongranbi Hayen Lai Manakta Mit Punsilaga Thaduk Lambat Thorong Taraina Lobangamloi Haina Anjumangi Vice President Maulana Sahidur Rahman Kasimina Phongdokre Ampaya Akaibo amasung Anjumana punna khuyek piduna Jayatul Ulama Kwakta Bisnupur District ki Kwakta da leiba office da pangthokiba paugi mipam amada Maulana Sahidur Rahmanna wafam asi phongdokladuna hai makhatana Central amasung State Security Force na khurak hangdana leiriba tanja asida miyoi amabu phaduna puba haibasi achobo wahang amani Maulana Abdul Ghaffar bu kari maramgi lambidigi phaduna pukhibano haibasi athuba matamgi manungda mahapu phaduna puri riwa singna chengdora kadabani loinana security amasung mari leinaba Authority Singnasu Atuba Matamgi Manungda Maulana Abdul Ghaffar bu kidnap tawbada chenaba kulai paiba kangbu singadu phagadabani maram karisu pidana miyoi amabu phaduna puba ahing chupa mamit punduna thamba aduga masagi maral karino khangandana lambida amuk thadok lamba asi kwakta prajana taraina logde masadagi munbi hauraba Abdul Ghaffar tongba A star registration number MN06X
7736 amasung mahakna paiba mobile amasung paisa athuba matamda security force na recover tongnaba honagadabani asigumba mathong maram khangdaba thabak thorom kaya asi toroklabadi kwakta da mitop changbada athingba thambagi khongjang kwakta gi CSO singna sangchil lakloi hainingai leite matamaduda nungsi chanana laiminaramba ichil inauk singi marakta nungsina daba helakani amasung nungsinaba walakani masi pumnamak thoktanaba security gi ichil inauk singna su hiram asida lumna amasung haksinna lobiduna athubada maralebesing phagat piu hairakli State asida President rule leibana miyam gi lengak semba ngamdabani haina BJP gi wangang loi amadi BJP gi MLA singna phongdokhiba wafam angakpani masina MLA da piriba power amadi constitutional rights sijinaba ngamdabagi asfonba adu uthokchare haina MPCC gi President Kesam Megachandrana BJP gi MLA singbu chairakli babu parada leiba mahaki quarter da paumi singa unaba amada Megachandrana hai state asida thokliba irang asi chahi ani makhai henjilagle adubu ngasi fawba irangi waroisin purakpa ngamdri Center da Ladiba BJP na Luchingba Lengaki Makada State asida thamliba President rules ki tam ani surakadawre BJP gi MLA singna Delhi da chatuna popular government ama semnaba center gi Luchingba singda taksin gani yadragana resign tawgani haibo wafam hai khiba laikre Haiki India gi constitution na MLA amada piriba right sing sijinaba ngamdaba asi democracy gi Saktambu hanthana uhanbagi mathakda MLA oibagi powerbu miyamda lana uhanbani BJP MLA singna center da leiriba luchingba singna lepu hairaga lepa phammu hairaga phambagi mawongda leire haina state congress president asina nungaitaba phongdoki nakal amaromdana state asida thokliba irang asi congress party na thoganbani haina BJP gi wangang loina maral siriba asi angakwa fawi state asida hojik thokliba irang asidi BJP gi double engine lengaki matamda thokpani haibasi mipum kudingmakna khangnaraba ngaktani BJP lengak matamgi law and order gi aswoibabu Congress party na thoganbani haigadoribara lengak na haitaba amadi mathong masak khangdaba thabak tawbak ngamdaba BJP gi double engine gi lengak ni haina state Congress president asina makhata na phongdokhi Union Home Minister Amit Shah gi humphuma thoirak suba mapok kumonga mari lenana former Chief Minister N Birena Union Minister asina lamdam asida thokiba irang manung singnaba kaya mayok nakiba adugi marakta santi amasung tangdu leitaba phibam puraknaba honariba kaya adubu singthakre former CM na mahaki ex ta thagalakiba warol amada Union Home Minister na lamdam asida leminariba kanglup singi marakta unity puraknaba honakiba kaya adubu singtharami Meghalaya gi Chief Minister Konak Sama amasung Assam gi Chief Minister Hemanta Biswa Sharma ani nasu Union Home Minister Amit Shah bu miyeng chana ubangamba luchingba amani haina singtharakli Lebak asige President Draupadi Murmu na tongba helicopter Kerala gi Parmadamda leiba nongna saba loibata ngairiba helipad amada landing tawbada helipad adugi saruk khara namthakre President na Sabarimala temple da chatpagi lambida thodok adu thokhibani matung tarakpada President Murmu na gari tongduna Sabarimala gi chingkhong phawba chatki helipad ki saruk khara namthakibagi thodok thokraba matungda police personnel amasung air force ki personnel kaya marumna mafam aduda changchinduna Indian Air Force ki MI-17 helicopter adu puthaduna lairiba mafam adudagi inthoknaba honaki thodok asida President Draupadi Murmu di khudongthibadi nanghokhidre Manipur da thokliba chahi ani makhai rom phajilaklaba irang asina maram oraga khul thadokduna lanjenarakpa maitai singna matam hundokduna thamlamlaba khunja singil lan thumsing matik chaba security force PB duna ngakpi senbibnaba haijarabasu ngasi fawba ngakpi senbidabana maram oraga aikhoigi leihoriba yumsing amasung lanthum amadi lengaki lanthum kaya mahan takhalibasi atuba matamda miyeng changbiyu haina Jiribam district ki manung chana leiriba Vidyanagar multipurpose sports complex ki number 1 da changjapam Lauduna Ladiba Hillgard GP gi Ward number 1 gi Administrative Committee Jiribam gi Ward member Oiriba Ngarianbam Gopesor Singna Paumi Singh unabada phongdokre mahakna makhata na hai Paumi Singh aduna phongdokpada Manipurda thokliba irang asina maram oiraga Jiribam gi Babu Khaldagi lanjinarakpa haukiba lisingani kulumdoi gi mi manga dagi Ziri Ghat Junior High School da hangliba relief camp ta changjapam logduna leiraki masigi tungda Vidyanagar multipurpose sports complex ta leirakibani atopa community kuki margi khulsingdi security thamnaga loina ngakseli adubo aikhoigi hundoklamleba yumsing amadi lanthumsing ngaksenaba
Paikat Piu Haina District Administration Gi Thabak Puriba DC da Mamang Sahi Gi Jun Tarada Aiba Chirol Piduna Haijaki Masigi Tungda Aikogi Leihoriba Yum Singda Ladiba Pochai Punamak Sit Nana Huran Biki Mayum Kayasu Mai Tharamki Masigi Matakta Lengak Amadi Public ki lantum oiriba khul aduda tingliba electric line ki mai pumnamak kakthaki loinana transformer yauna huran biki athuba matamda lenga ki midyeng changbi duna transformer huran kiba mai kakthak kiba amadi lantum kaya huran kiba miyoi phagat pinaba haijaba matamda hojik phawbada thabak paikhatana leiri relief camp ta leirakpa sai ani helaklaba phawba security sing matik chana thambi duna isa isagi khul singda hanjin hannaba honabiu haina sumakatana phongdokhi Lamlai Kendragi Napet Palidagi Mapau Dam Pawbagi Lambi Semnaba Lupa Karor Nimpunipan Kaitokle Hojik Tender Process Haure Atubala Lambi Semba Hauragani Haina Lamlai Kendragi MLA KS Ibom Chana Napet Palidagi Mapau Dam Pawbagi Lambi Ahumrak Suba Oina Semjin Bagi Thauronga Mari Lenana Phongdokre Mahana Hai Matam Changna Sembi Dabagi Pibam Soktuna Leriba Lambi Asi Semjinaba Lupa Karor Nimpunipal Sanction Tauragle Hojik Tender Loiraga Work Order Pi Nabagi Process Ta Leire Lambi asi kharak koina sangna chatnaba semhounaba honagani hainasu phongdoki amarom da hariba lambi paring asi MLA KS Ibomcha amadi Andro Kendragi MLA Thaunaujam Syam Kumar gi mityeng makhada Moirangpurel area local truck drivers association na ningol chakobaga mari lenana lambi pothole sing mention ki loinana association gi maigedegi lambi asi anirak hana semjin kre lambi semjin bada lamlai kendra gi MLA KH Ibomcha amadi Andro Kendra gi TH Syam Kumar na mateng panglakpada association asigi maigedegi thagatpa phongdorakli Makha tarakpa pawda water supply scheme gi motor pump thugairamle chenaba singi mayum miyamna sidokre Thobal district ki Yaripok police station na konba Yaripok Pechi khulda Manipur lenga ki PSED na paikhatpa water supply scheme gi ising singkhatnaba electric motor amasung electric fuse na singbasing masak khangdaba singna ngarang hing thugairamle thodok asida chenaba ni haiba miyoi anigi Pechi amadi Bhamon lekai da leiba yum miyamna amangata thonkhre thodok asida chenaba ni haibagi damak mayum makai thugai khraba miyoi ani adudi Pechi khuldagi hauchina Yaripok Bhamon lekai Kenel Mapanda Lairiba Kaisam Brojen amasung Pechi Khuldagi Yumnam Muktani Thodok Thopamdagi Phangba Pawgi Matung ina ahing masak khangdaba singna thugairam leba water supply scheme asi Jal Jeevan Mission gi makhada PHED na paikhat kiba scheme ni sengwat sagat pagi ayamba saruk loisinduna ising piba yabagi pibamda leire sangaduna miyamda ising piba haudrabasu khulasi miyamna thengnariba ising gi awabasi yenglaga ngasi dagi miyamda ising piba haunaba thorang tawduna leiringai gi chairakta masak khangdaba singna water supply scheme masigi electric motor pump amasung electric fuse amangata thogalambani thodok aduna maram oiraga khosaunaraba khulgi miyamna thodok asida chenabani hairiba miyoi ani asigi mayumda amangata thonkhibani kunja singna phongdorakpagi matungina matam kayagi mamangdagi Pechi khulda isinggi awaba mayoknaduna lakliba sigi yenglaga ising pinaba hona ringai gi chairakta electric pump amasung fuse thugairam leba miyoi adu Pechi khulda leiba nate Yaripok Bhamon kai mayumda hongkrabani amaronda motor pump thugaram le hairiba thodok aduga karigumba hiram amatada mari leinade haina Kaisam Brojena phongdokre mangna haiki water supply scheme sariba mafam asi yetnaba khara leibadagi court case tawribani court na extension togduna thamliba water supply gi power house ta chakhangdaba singna acid hapsille haibagi paw thaki adubu khudam changdam amata leitana thodok aduda chenai haina mahagi mayumbu thugairamba laibak thibani haina phongdoragli makha tarakpa aroiba pawda editorial column dagi machangoiba paw amatang lokhatchari Thuingalen Muibana Manipur Khongchat Maitei Sing Machin Manauni awabada mateng pawno hairamu Naga Sing punsinba amasung mapangal kanba Miyoi Phurup oina sengwatpa haibasi araiba nate hojik oiriba Naga Singgi apunba amasung NNCNIM na haibada karimata hiktokpa ngamdanaba honabada miyoi kaya ama hatkrabani hatpa yaba hatlaba kihanba yaba kihelaba yade haiba wakhalonsi mipum khudikmakta khanghanba ngamlaba matungda Naga lalauba singgi manungda ama oiriba NSCNIM asi mapangal kanba lalolup ama oirakpa ngamlakhibani
IM hairaga su khangnariba lalolop asi mapangal sagalakhiba mayamgi manungda hauzik mangal naina ato kilonser ni hairiba thungalen muiba asisu amani TH muiba kumja lising amaga chamapan kuntra marigi March ahumda Ukhrul district ki somdalda pokhi mahak high school phawbadi Ukhrul da tamlakhi aduga makha tarakpada Imphal da leiba DM college da amuk tamkhi madugi matung tarakpada Shillong da leiba Union Christian College amasung aroiba oina lising chamapan humpu humdoida Guwahati gi Cotton College da master degree fangki kumja lising chamapan humpu marida mahaki khungang thadoktuna matamadugi Naga Nationalist Movement Naga National Council da join tawki madudagi Naga singbu manimaka tamannabagi damak lanthengnaba haurakhi mahakna NSCN da changlaba matung lising chamapan humudra manga da Shillong Accord khuyek pinaduna Nagagi movement mayon honglakhi madugi matung lising chamapan marphu da Isak CC amasung SS Kaplangna National Socialist Council of Nagalim NSCN linkhatkhi lising chamapan nimpu nipal da NSCN ani thongna kaikhi amana su amasung amana muibhana luchingba NSCN IM amasung atopa amana Kaplangna luchingba NSCN K asini sathariba hana sunabagi thodok makoi anigi marakta thoki asumna awaba kayagi marakta muiba IM gi general secretary su oiki matam sangna hana sunaba nai tanabagi thodok sing thokraba matung lisingama chamapan maripu 18 ki August tha India government ka nongmai kapa lepagi sign tongraki madugi matung kumja lisingani 15 da BJP na luchingba Narendra Modi gi lengak matamda framework agreement kuyek pinaki matam adugi Dagina ngasi fawba India government na IM gi marakta pamdaba thodok amata thokandana leiragli asumna IM na luchingba Isaac Taibongpal thadokre aduga ato kilonser TS muibhana masagi chahi mariputra sukre adubu mahak haujiksu wakhal mangba tawdana IM bu luchingli chahi yangkhai hena pongnapam lamdam somdalda lakhidraba matungda IM gi luchingba asi haujik mahaki pongnapam lamdam somdalda lakhre mahak lisingani taragi me tarukta somdalda chatnabagi damak Dimapur da lakhi adubu matamadugi lengaktuna mahakpu Manipur da changba thingki mahakna Manipur gi laimaida netringegi mamangda Manipur police ki personnel singa mahakpu nungsinajaba Nagagi naha mayamga khud thongnarakpa da mahiroi ani sikhi aduga kaya amana asok apan nangki thodok aduna muibabu sathina ningba kahenki matam aduna su muibagi Manipur khongchat India government na ayaba pigi tawbadati Manipur government di Mahakpu Manipur da changhan khide muibha Manipur da changhan dabagi maru oiba maram Manipur thugairaga Naga singi oiba apunba lengak ama semnanaba akanba demand leibadagini Manipur thugaiba haibasi yaningdaba maitei singna muibhabu aduki matik tathiki miyamgi ihul adu yenglaga matam adugi lengakna muibhabu Manipur da changhan khide hojikti IM gi matam sanglaba demand haibadi Naga taba lam makai administrative unit amagi makada pungani haiba demand adu mami samlakle India government nasu yadre aduga IM nasu oithoklaroi dabadona Laure haibasi maitei singda phawre maram aduna sahi mariputra suraba Nagagi lusingba asina mahaki pongnapam lamdamda laksabada maitei amatana thingu haiba wahai haikidre masigi maru oiba maramdi Nagagi ichin inauk singnasu maitei khudingmak nasu Nagagi manungda yauriba phurup ayamba yelomi maselni amasung masil manauni haibasi khangnarakle miyamna karimata hainaraktirbanina amasung aikhoi masel nungsinaraklabanina Manipur government su mahaki khongchat asi athingba piruba kanaba leitre Nagagi puwari sagalakpa amasung makoi masel punsin nanaba honabada laukiba mahaki thodang adu maitei nasu Nagasing nasu haujikti masak khanglarakle maduna maram oiraga maitei gi lup mayam amanasu mahakna pongnapam lamdamda lakpa asida taramna oknari maitei gi civil society organization kharanasu soidana unagani haibagi thajaba lei TH muiba ngasidagi chayol ama haibadi tha asigi kunmapal phawba mahak somdalda leigani mahaki khongchat asina hinglingai matamda aroiba khongchatsu oiraba yai mahakpu Nagagi masing yamlaba miyamna haraukte yamna okli matam asida matang asida panjaningliba wafam amana tangkhul amasung maitei amadi Nagagi manung challiba phuruk ayamba maitei singi machin manauk sing ngaktani haurakpham amatani aikhoi punna Manipur imagi matam bakta
ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯗꯕ ꯋꯥꯈꯜꯂꯣꯟ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯇꯣꯈꯥꯏ ꯇꯥꯍꯟꯕꯗꯧꯅ ꯇꯧꯔꯦ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯟꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯃꯤꯟꯅꯔꯕꯅꯤꯅ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯧ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗꯤ ꯃꯣꯏꯕꯥꯅ ꯁꯣꯝꯗꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯂꯧꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯉꯤ